ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯀꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩꯂꯣꯟ ꯀꯧꯖꯩ. ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯂꯣꯟꯆꯠꯂꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗ ꯂꯦꯁꯟ ꯅꯝꯕꯔ 18 ꯄ꯭ꯔꯣꯅꯥꯎꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯤꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯃꯤꯡꯍꯨꯠꯀꯤ matangdani. Adudi ay hojing matang hajaragage. Lesson number 18. Meeteilol Lonchatlol. Meeteilol grammar. Minghoot ID English harga pronoun. My definition di kada bu kobuge habada mingtaki mahutta sijinnaba wahai amabu minghoot kau I. English ki konthokta English ki mayek sidida sijinarga letter je sijinarga hajarake mingtaki mahutta sijinnaba wahai amabu minghoot kau I. English ta karamna wahan thokpi ga habdu hajarake a word used in place of a noun is called Minghoot. English ta harga pronoun. Ayamu makamuktana hajarake Sunda pijari basina Minghoot ki khudam sing adi Minghoot haibasi pronoun haibani magi khudam sing adu kari kari no haibado ayam tang mathong tang pijarake ahan bada I sina English ta iba Meeteilol gi konthok aduni magi mapa sing ase mathong ro oina hajarake I nang you mahak he masi I madu that aigi my nangi your mahaki his her aduga somda pijariba sing asina Minghoot adi English ta harga pronoun adugi khudam ngaktani aduga pronoun gi makhal sing adudi mathangi upload toba matamda mathangda oina hajarake hoji pronoun haiba Minghoot haiba sing asi irakpa matamda hairapa matamda karam mitei mayek amasung English ki mayek sing sinage haibado amtang masa khaina mo hajarake Sidida piriba asterisk number 1 asterisk number 5 asterisk number 1 silere asterisk number 5 na sidalere inap lum asi falling tone ni masi manariji I ga mane adu sidida inap lum haibasi falling tone ni number 5 ki da inap lum masi zu kare mane falling tone ga mane adu English ta falling tone je I na mahut sili Kariumba inap sina rising tone oram targadi I na mahut singani mathang the asterisk number 2 4 6 asterisk number 2 lere unap lum lere mathang da asterisk number 4 sida lere mahutta hai matamda unap lum lere masi falling tone ni masai smaina Minghoot hai matamda sida unap ta lum ta pije falling tone oibagumna masida ju unap lum se falling tone ni asterisk number 6 ta Minghoot hai matamda mathak siga manare sida yauriba unablum se falling tone ana unablum si falling tone oiba matamda o ga manare ada unap si rising tone oi targadi u ga managani masangda asterisk number 3 asterisk number 3 na sidida leire mingtaki hai matamda inablum ni sigise and inablum aji kaino falling tone ga manare I ga manare mathaki jina falling tone ni sidi sabti mane adubu sida sinariba ina lum oiba falling tone sina kari no hai matamda mapu oiba napu possessive case khangnaba adunani sidaida
mahaki haiba matamda ina lum tapibaji falling tone oiba I ga manarpa English ta iba matamda seida mingtaki haiba matamda ga manara ise sumai tauna string number 7 gi matangda mo hajarke string number 7 seida tak haiba matamda kg kari ga manai lonsum ga manai ming tak ki haiba matamda seida ji ani hanjale maramdi karigino haiba matamda ke haiba English ki mayekna lonsum oi matamda misigi masigi khon khujing ase long tone oi targadi seida yauba long tone oi targadi ani oina igani aduna seida ani ijari basi aduna ke na loiba khon khujing long tone oigani haise seida ke na loiba long tone baduna oiba masanga string number 8 ki je masiamo hajarake string number 8 sidaida sizinaba haibda gi mathakta phaina line ma singi gi mathakta phaina line ma singi ba means ba equal to ba is not lonsum mase lonsum nateba haibadi sizinaba hai matamda mase lonsum nateba aduna ba ja mathakta phaina line ma singjalaga ba atak ana sumaini igadaba adana wahaigi aroibada lairiba khon khujing ado lonsum natrabadi ba haiba matamda mathakta phaina line ma singani mathangda string number 9 13 14 15 gi amuk nai najarake string number 9 13 14 15 string number 9 13 14 15 sidaida Minghoot ki haiba matamda inapta lum tape adi mathangda string number 13 string number 13 sida ai gi haiba matamda inapta lum chal name mathangda nang gi haiba matamda gok sidaida inap lum tape sumai tawdana mahaki haiba matamda inap sida lum tape moiji karino haibada falling tone ngakani masi karma makhalgi falling tone no haiba di karino haibada masai haje khibaduni mapu oiba napu English ta haraga ngasai mang haigiba possessive case oibanani masidaida falling tone oribasi ga manari base aduna nangi hai matamda go inap lum matamda g oriba aigi hai matamda go inap lum matamda g sumai tawduna Minghoot ki hai matamda ko inap lumji sina ga manarakadaba mathangda amu string number 11 ga string number 12 string number 11 ja mahajarke nang hai English ta hai bise ana Meeteilol da pa matamda masi kaino falling tone ni aduna ng ga manare lum ji namak matamda maramna lum ji yauda bida nung khatang oram targadi ng oigani makhada final line ama singoi ana viti falling tone oi maramna nunglumji makhada final line ama singani sumai tawduna string number 12 ta hak haiba matamda is a kg ko lonsumni ana mahaki haiba matamda sida al lai maram si karino da hak haiba khon khujing je ma haki haiba matamda sigi khon khujing ji da ki gi mamang je long tone mai khujing je aduna ni sidaida yauba long tone di ani tijareba matang asida ngasigi oinadi Meeteilol gi Lonchatlol nainaba Meeteilol gi grammar nainaga bada pronoun gi matangda Minghoot ki matangda naina jaba loijare channel asigi maming Meetei Mayek Meeteilol kaujai channel asibu yengbiraba khudima ngakam premesorna ikai khumnaba uchari hanba yengbu orgadi channel asi like tawbiu comment kya pibirau amadi awat apa kaya mengkhat manidna Meetei Mayek Meeteilol ase saukhanaba onaminasi awarapa haibirapa khudima harauna loksinjagani ngasigidi matang asida losinjarage matang upload taw matamda aikhoi punna amuk unaminamasi hani kai khunaba utsebagolona ngasigidi losinjare